Pancreatitis laina naraba anaba ama infection thokpadagi operation Toudana Pancreas Tagi nai Louthoktuna Layengbangamba Northeast state Singda Manipurna Ahanba Oire Kwakaitel Haino Khongnembi the Labour Institute of Liver and Digestive Sciences ILDS ngasi taramari suba oina haiba layeng pathap ase ultrasonic endoscopic ke mateng na mai pak na pangthokre Surgery loiraba matung pangthokpa paugi mifam amada surgery adu luchingkhiba ILDS ke director Dr. Nongthombam Suraj Kumar na hai Pancreatitis laina naraba anaba sing chaba yadabana maram oiraga ayamba masa songali masa sonduna leiraba anaba ama operation tauba ase anaba adu khudong thiba thokpage chang yamna wangna lei Adubu advanced endoscopic procedure sizinaduna hospital asina pangthokliba surgery asidadi anabadagi I marik amata thokhandana supnatagi minute 10 dagina 15 fawbagi manungda lawthokpani hot exhaust ke matengna nai chasin badagi infection thoklaba pancreas tagi nai sing adu chakhawda tahalaga khong hambada adumak yahan kigadabane Hairiba layeng pathap ase Guwahati ke Apollo Hospital da mamang chahi December thada patient amakhakta chathabalai kre Madugi makha tabada ngase fawba layeng pathap ase chathabalai tre adubu hospital asidadi mamang chahi haibadi hospital asina recognition fangdringai matamdagi pangthoktuna lakpana ngase pangthokliba asiga tharaga taramari suba mai pakpani Masimakna Northeast State Singda Hairiba Layeng Pathap ase pangthokpa amadi Layeng Pathap asida experience labor hospital ase ILDS na oire amaromda Manipur ase lairaba lam ama oibana Manipur lengakna piriba CMHT amadi Prime Minister gi PMJAY card ke khudong chabasu hospital asina piri maram aduna laina asina naduna aruba fibam da leiriba amadi layengba kibadagi leiriba singna hospital asina piriba khudong chaba ase lobiyu haina mahakna makataki Kodikyo stage hapaganda magi matona mana nai komda amana pegi chakhawda aduga hairiba nai myamsi operation kain tawdabida manungdagi nai komsidi manungdagi thadaraga chakhawde phawraga khonghamadi yawde aduna masigi operation je matam su yam changda minute 10 mu hen changde adu patient da su yamna safe oiba haidi pancreatitis kuina sang naraga lae nai ome chawa thakba yadre masam sole sumai to patient ji do operation tawraga di moche yamna kudong thiban nambagi chance yam agale aduna hojiki hairiba hot exhaust hapaga layengba sina patient ji yamna safe oiba aduga yamna yam laina expert hands ta tawbiya ba tum makhalgi endoscopic surgery procedure makhalam